ꯃꯩꯇꯩ ꯃꯨꯠꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯀꯟꯗꯣꯔꯤ ꯑꯩꯈꯣꯏ ꯑꯅꯤꯇ ꯑꯣꯏꯔꯁꯨ ꯃꯩꯇꯩ ꯀꯟꯅꯕ ꯍꯣꯠꯅꯗꯣꯏ ꯁꯔꯇꯤ ꯄꯨꯖꯥꯗꯤ ꯁꯤꯒ ꯂꯩꯔꯦ ꯁꯔꯇꯤ ꯄꯨꯖꯥ ꯃꯌꯥꯝ ꯗꯥꯏꯠꯇ ꯕꯦꯠ ꯇꯧꯕ ꯇꯥꯔꯗꯤ ꯇꯨ ꯑꯁꯤꯒ ꯇꯧꯗꯣꯏꯅꯤ ꯀꯣꯛꯀ ꯉꯥꯎꯋꯤ ꯑꯗꯨꯁꯨ ꯂꯩ ꯃꯌꯥꯝ ꯂꯩꯔꯦ ꯐꯖꯕ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯇꯨ ꯍꯥꯏ ꯃꯌꯥꯝ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯑꯩꯒ ꯅꯝꯃꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯁꯔꯇꯤ ꯄꯨꯖꯥ ꯆꯠꯀꯦ ꯇꯧꯔꯤꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯍꯩꯂꯥꯀꯥꯟꯗꯤꯗ B.Ed ꯀꯣꯂꯦꯖꯇ ꯑꯣꯏꯅ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯊꯣꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯗꯣ ꯎꯠꯆꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯣꯇꯣꯗ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒꯤ ꯑꯣꯇꯣ ꯇꯣꯡꯉꯦ ꯍꯧꯖꯤꯛ ꯑꯣꯇꯣꯁꯦ ꯊꯥꯗ꯭ꯔꯤ ꯑꯗꯣ ꯍꯟꯗꯛ ꯚꯤꯗꯤꯑꯣꯁꯨ ꯅꯝꯗꯕ ꯀꯨꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯑꯣꯏꯕ ꯑꯗꯨꯗꯩ ꯑꯃ ꯑꯣꯏꯁꯤꯟꯅ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛ ꯀꯨꯏꯅ ꯅꯝꯃꯨꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯃꯤ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯅ ꯆꯪꯉꯦ ꯑꯗꯣ ꯃꯤꯒ ꯏꯇꯤꯟ ꯇꯤꯜꯂꯝꯗꯦ ꯈꯪꯗꯦ ꯊꯦꯡꯅ ꯇꯧꯔꯤꯔꯥ ꯈꯔꯗꯤ ꯊꯦꯡꯉꯦꯕꯀꯣ ꯑꯥꯗꯩ ꯂꯂꯥꯗꯩ ꯂꯥꯛꯄꯅꯤꯅ ꯑꯗꯨꯒꯤ ꯂꯥꯞꯄꯅꯤꯅ ꯍꯧꯖꯤꯛ ꯌꯧꯔꯦ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯒꯥꯔꯤꯁꯤꯒ ꯂꯩꯔꯦ ꯃꯤ ꯀꯩ ꯂꯩꯔꯝꯗ꯭रे ꯊꯦꯡꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯁꯤꯗ ꯂꯥꯏꯒꯤ ꯍꯩꯔꯨꯛ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯐꯝꯃꯤ ꯁꯤꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯔꯛꯏ ꯑꯃ ꯁꯣꯝꯗ ꯂꯩ ꯑꯩꯈꯣꯏ ꯑꯅꯤꯇꯅꯤ ꯏꯆꯤꯛ ꯆꯤꯛꯑꯦ ꯍꯥꯏꯗꯤ ꯃꯩꯇꯩꯒ ꯌꯥꯝꯅ ꯇꯝꯗꯦꯕ ꯑꯗꯨꯒꯤ ꯃꯩꯇꯩꯒꯗꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁꯥꯔꯤ ꯁꯦꯠꯇꯩ ꯇꯧꯔꯝꯃꯤꯅꯤ ꯑꯗꯨꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯥꯏꯇꯥꯔꯦ ꯀꯜꯆꯔ ꯉꯥꯛꯏꯃꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯅꯠꯇ꯭ꯔꯣ ꯃꯩꯇꯩ ꯃꯨꯠꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯀꯟꯗꯣꯔꯤ ꯑꯩꯈꯣꯏ ꯑꯅꯤꯇ ꯑꯣꯏꯔꯁꯨ ꯃꯩꯇꯩ ꯀꯟꯅꯕ ꯍꯣꯠꯅꯗꯣꯏꯅꯤ ꯑꯗꯨꯅ ꯀꯜꯆꯔꯒꯤ ꯗ꯭ꯔꯦꯁꯇ ꯂꯥꯛꯏꯁꯤꯅꯤ ꯁꯣꯝꯗꯅ ꯐꯣꯇꯣ ꯀꯥꯞꯅꯔꯤ ꯐꯣꯇꯣ ꯀꯥꯞꯐꯝ ꯐꯣꯇꯣ ꯀꯥꯞꯅꯔꯤ ꯃꯌꯥꯝ ꯗꯥꯏꯠꯇ B.Ed ꯇꯧꯕ ꯇꯥꯔꯗꯤ ꯇꯨ ꯑꯁꯤꯒ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯕꯒꯤ ꯊꯣꯔꯛꯑꯦ ꯒꯥꯔꯤ ꯉꯥꯏꯔꯤ ꯃꯐꯝꯅꯤ ꯍꯥꯏꯅ ꯗꯨꯀꯥꯟꯒ ꯑꯝꯇ ꯂꯩꯇꯦ ꯆꯤꯛ ꯃꯣꯏꯒꯤ ꯃꯐꯝꯁꯦ ꯖꯪꯒꯜꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ ꯁꯤꯒ ꯑꯁꯤ ꯒꯥꯔꯕꯦꯖꯀꯤ ꯗꯝꯅꯤꯁꯦ ꯁꯤꯒ ꯂꯩꯔꯤꯁꯦ ꯄꯨꯔꯥ ꯁꯨꯔꯨꯡ ꯅꯨꯡꯉꯥꯏꯅ ꯇꯧꯏ ꯒꯥꯔꯤꯁꯨ ꯏꯆꯠ ꯆꯠꯇꯦ ꯗꯨꯀꯥꯟꯁꯨ ꯀꯩꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯦꯂꯥ ꯆꯪꯗꯣꯏꯅꯤ ꯁꯤꯒꯩ ꯆꯠꯂꯒ ꯍꯧꯖꯤꯛ ꯊꯣꯔꯛꯑꯦ ꯒꯥꯔꯤ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯃꯦꯂꯥ ꯆꯪꯉꯦ ꯃꯩꯇꯩꯒ ꯑꯝꯇ ꯍꯦꯛ ꯎꯗꯦ ꯑꯁꯤ ꯀꯂꯔꯁꯦ ꯐꯖꯩ ꯇꯨ ꯗꯤꯞ ꯒ꯭ꯔꯤꯟꯅꯤ ꯁꯤꯒ ꯕ꯭ꯂꯦꯛ ꯑꯣꯏꯅ ꯎꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯦꯂꯥ ꯀꯣꯏꯔꯛꯄꯩ ꯗ꯭ꯔꯦꯁꯁꯦ ꯃꯤ ꯄꯨꯝꯅꯃꯛꯅ ꯌꯦꯡꯅꯔꯦ ꯃꯦꯂꯥꯗꯅ ꯍꯦꯟꯅ ꯄꯣꯠ ꯇꯥꯡꯉꯤ ꯐꯤ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯍꯣꯏ ꯑꯩ ꯀꯤꯂꯤꯞ ꯂꯩꯅꯤꯡꯉꯤꯕꯣ ꯀꯤꯂꯤꯞ ꯂꯩꯅꯤꯡꯉꯤꯅꯦ ꯁꯤ ꯐꯖꯩ ꯁꯤꯁꯨ ꯐꯖꯕ ꯀꯤꯂꯤꯞ ꯃꯌꯥꯝ ꯂꯩꯔꯦ ꯄꯣꯠ ꯈꯨꯇꯥꯡꯅꯤ ꯍꯥꯏꯅ ꯀꯩꯅꯣꯅꯦ ꯑꯃ ꯀꯤꯂꯤꯞꯇꯨꯅꯤ ꯁꯤꯗꯤ ꯑꯣꯟꯂꯥꯏꯟꯗꯅ ꯍꯦꯟꯅ ꯍꯣꯡꯉꯤ ꯃꯣꯏ ꯄꯣꯠꯁꯤꯡꯁꯤꯗꯤ ꯍꯧꯖꯤꯛꯇꯩ ꯃꯦꯂꯥ ꯍꯧꯔꯦ ꯑꯃꯈꯛ ꯄꯣꯠ ꯂꯩꯇꯦ ꯇꯧꯔꯤ 50 ꯍꯥꯏ ꯅꯠꯇ꯭ꯔꯣ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯊꯣꯔꯛꯑꯒ ꯗꯨꯀꯥꯟ ꯂꯣꯟꯅ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯏ ꯆꯥꯕꯒꯤ ꯃꯦꯂꯥ ꯃꯅꯨꯡꯗꯣ ꯆꯥꯗ꯭ꯔꯦ ꯄꯣꯠꯁꯨ ꯌꯥꯝ ꯍꯥꯎꯇꯦ ꯑꯗꯨꯒ ꯇꯥꯡꯉꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯄꯣꯠ ꯆꯥꯕꯩ ꯐꯝꯃꯤ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯑꯒ ꯂꯣꯟꯅ ꯂꯩꯔꯝꯃꯦ ꯁꯤꯒ ꯑꯃꯨꯛ ꯂꯥꯛꯏ ꯍꯧꯖꯤꯛ ꯆꯥꯕꯩ ꯐꯝꯃꯤ ꯃꯦꯂꯥ ꯃꯅꯨꯡꯗ ꯆꯥꯗ꯭ꯔꯦ ꯄꯣꯠꯁꯨ ꯇꯥꯡꯕ ꯑꯗꯨꯗꯒꯤ ꯍꯥꯎꯁꯨ ꯍꯥꯎꯇꯦ ꯑꯗꯒꯤ ꯁꯤꯒ ꯆꯥꯔꯅꯤ ꯄꯨꯂꯥꯎ ꯑꯣꯏꯅ ꯆꯥꯔꯅꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯍꯩꯇ ꯍꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛ ꯄꯔꯥꯊꯥꯃꯨꯛ ꯆꯥꯒꯦ ꯇꯧꯔꯤ ꯆꯥꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯅ ꯊꯣꯔꯛꯑꯦ ꯉꯥꯏꯍꯥꯛ ꯃꯦꯂꯥ ꯆꯪꯈꯤꯅꯤ ꯑꯗꯨꯒ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯅꯤ ꯑꯁ ꯅꯪꯒꯤ ꯐꯤꯗꯨꯅ ꯑꯩꯉꯣꯟꯗꯒ ꯍꯨꯝꯕꯤꯅꯦ ꯄꯨꯛ ꯊꯟꯕꯗꯩ ꯏꯁꯥꯒ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯉꯁꯥꯏ ꯆꯥꯛ ꯂꯥꯝꯕꯅ ꯇꯤꯡꯒ ꯆꯠꯊꯔ ꯑꯣꯏꯅꯤꯡꯉꯕ
Masai chak la mana kadam tu haji puk than bade khara nungai re. Lei myam le re siga. Aseng bale. Aji rose se phajai. Nang masam da happy ke. Happy lage tu si lohong ba chat pe gari oi mare. Moi gari se napi ka myam holi. Yam phajari. Mela som da le re. Se phaja udre. Karena calling atau lain, karena ingangi sana buat miam lain. Itu lain miam lain, pada pada. Kam pada tu yang. Apa pada? Bin dah pada mana? Pada. Ini siapa deh? Ini apa deh? Laura. Itu dia ini deh. Dia ke? Hai tahu kan? Karena pada kumpul miam lain. Kok ngau? Kumpul miam lain. Chalo. Moi tụng nơi thì ủ ra cái vậy cuộc ngầu này. In thầm tha đâu lang nghe khỏi. Mẹ am sẽ lấy ra chụp bata lang nghe. À, đúng phải chứ. À, chỉ việc gì nuôi đấy không tu? À, chỉ biết rồi chỉ nuôi. Chúng nhận khai online thì số đum đumai ta bên. Không da. Tumning ngak tore chat na. Ay ngasi ngan na hukali kamera du tumning mana lo re ngasi puja ni ay ngan na hukali. Ay suni ako ki queen jina to ini pi queen jina. Lao. Asi baje. Pele da asi pitru jiga bukun khai. Lala da na hong. Mela de pot kalai ya pote. Hầu ní. Mấy ai ra đi chơi kìa? Mikutin lắm nè. Aduh zo mấy tay em tay ao de. Kila kan di ni na. Maya ngata. Hah? Kap se ura pangau tangau. Khajai puna ma. Asi jo nusi tu. Kam sila. Ayo tong ningi bang. Tong nungai ni nitra. Kuta. Dum phajai. Dum phajai nitra. Kuta hinge dum phajai aba. Shweta rai ro. Cardigan naman ito. Kung pa rin ito ita? Ayo plaza dura 300. Samde kuta hinge phajai. Thum hap na ba se nusi dre yung chapu macha se. Kung pa rin ito kaku ita? Ke cha khum be kana ba. Tang draw 180 ka ini sih kamu. Plate kami am le. Ya, sini thara mana gitu. Apa ini thara? Mama mai kok pen. Cak dong nih. Ngang sana put mai am le. Lin lấy ra thì cả Lin. 아니면 맨기 네가 아니 당연히 가서 Aja dre yung tu. Lagi अपना देगा अपना के बुलाएंगे वो Bag mai am le. Jumpa lah sini. Haning eh. Kaya ada nusi ne. Haji mela deh thore. Jumda halani. Dia plan ka lo eh. Loya sak sing jawa bana. Ayok tagi lakpo ni na. Ako yung padre ka ba? Wah bana loya. Haji jumda halani. Haji handa ba to kaya? Ni mayam koi na runa hanari.
सरस्वती पूजा दी ठीक है सरस्वती पूजा चलो चलो गाड़ी तो मैं जुम चली वारे अखोई की फीजे मीना येंग्रे लोरे हाइदी मफमजे मैतई मफम नतेदना अदुनने असिगी ड्रेस अमता लेतेदना मोय सारी ngata अदुना मी लोय येंगी अखोइनी कल्चर फजना मसक ताय नत्रा से मफजा वारे मोसी अयुक तै लाकपनिना दुगी चटकिसिना मेला मनुंग युमदा हल्ली गाड़ी कुमधर खोंगना चली यौदोरे थोंगान यौदोरे कोयो मयाम चली फजब लोरे दुनी हाइदो ngасai चटपना कमाइना हजी हलकपना दो हजी युम यौरे मयाम से ब्लॉग से लोइसिनजरगे मयाम एगी चैनल से नुंसिबिदुना लाइक शेयर सब्सक्राइब तो शिनबिरमो नेक्स्ट ब्लॉग अमुक यांग पुरगा लाक्चरगे बाय बाय